ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯠꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯞꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯩꯅꯧ ꯄꯥꯝꯕꯤ꯫ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯇꯥꯝꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ ꯅꯤꯇꯥꯏ ꯈꯨꯟ꯫ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯅꯩ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯥꯏꯅꯗꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯂꯥꯏꯐꯝ ꯇꯤꯟꯐꯝꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯂꯥꯟꯗꯨꯅ ꯑꯃꯝ ꯑꯊꯦꯡꯗ ꯀꯅꯥꯁꯨ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯆꯍꯤ 19ꯔꯣꯝ ꯁꯨꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤꯅ ꯆꯍꯤ 5 ꯁꯨꯕꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯌꯨꯝꯒ ꯌꯥꯝꯅ ꯅꯛꯅꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯨꯒ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯒꯦ꯫ ꯆꯥꯛꯇꯣ ꯐꯖꯅ ꯅꯅꯥꯎꯒ ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯃꯥꯒꯤ ꯄꯣꯠꯐꯝ ꯊꯪꯅꯕꯤ ꯏꯕꯦꯝꯆꯥꯅ ꯏꯆꯦ ꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯏꯅ꯫ ꯇꯣꯝꯕꯤꯅ ꯍꯣꯏ ꯏꯕꯦꯝꯆꯥ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯕ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯌꯣꯟꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯟ ꯄꯣꯄꯣꯞꯇꯨꯗ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯕꯣꯊꯦꯅ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯌꯥꯏꯗ ꯍꯧꯕ ꯍꯩꯅꯧꯗꯣ ꯂꯣꯏꯅ ꯃꯨꯜꯂꯕꯅꯤ, ꯑꯗꯨ ꯍꯦꯛꯂꯒ ꯆꯥꯔꯨꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯇꯜꯂꯤ, ꯀꯤꯖꯩ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯍꯩꯅꯧꯗꯣ ꯚꯨꯠ ꯂꯩ ꯍꯥꯏ, ꯑꯩꯗꯤ ꯆꯪꯒꯅꯨ ꯍꯥꯏ꯫ ꯑꯩꯗꯤ ꯀꯤꯖꯩ, ꯆꯠꯄ ꯇꯜꯂꯤ꯫ ꯑꯃꯅ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯕꯣꯊꯦꯅ ꯅꯪꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯗꯤ ꯍꯌꯦꯡꯈꯩ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ꯫ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯔꯨꯕꯗꯒꯤ ꯆꯠꯄꯗꯣ ꯌꯥꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨꯍꯩꯅꯧ ꯐꯖ ꯐꯖꯔꯕ ꯃꯌꯥꯝ ꯑꯃ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯝꯃꯤ꯫ ꯃꯤ ꯀꯅꯥꯃꯠꯇꯅ ꯆꯪꯕ ꯀꯤꯗꯨꯅ ꯍꯦꯛꯄꯤꯗꯕꯒꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯩꯅꯧ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯇꯣꯝꯕꯨꯡꯅ ꯁꯤꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤꯕꯣ, ꯀꯃꯥꯏꯅ ꯍꯦꯛꯅꯤ? ꯆꯩ ꯑꯁꯥꯡꯕ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯌꯥꯎꯔꯤꯕꯗꯨꯅ ꯀꯥꯔꯒ ꯍꯦꯛꯑꯣ, ꯀꯥꯔꯒ ꯍꯦꯛꯑꯣ ꯍꯥꯏꯅꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕꯣꯊꯦ, ꯇꯣꯝꯕꯨꯡ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯀꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯎꯗꯣ ꯍꯦꯛ ꯀꯥꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯅꯣꯡ ꯆꯨꯔꯛꯀꯗꯧꯔꯦ꯫ ꯎ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯃꯁꯥ ꯃꯔꯦꯡꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯕꯣꯊꯦꯗꯤ ꯍꯩꯅꯧ ꯍꯦꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛꯂꯒ ꯂꯥꯏꯒꯤꯁꯨ ꯑꯃꯠꯇ ꯊꯥꯗꯣꯛꯇꯅ ꯑꯃ ꯆꯥꯔꯒ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯌꯥꯝ ꯍꯥꯎꯏꯕꯣ ꯍꯩꯅꯧꯁꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯦꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯛꯀꯗꯧꯕꯒꯤ ꯃꯑꯣꯡꯗ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯇꯣꯝꯕꯨꯡꯒ ꯔꯥꯖꯨꯒꯗꯤ ꯈꯔ ꯍꯦꯛꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯕꯣꯊꯦꯗꯤ ꯃꯌꯥꯝꯅ ꯀꯨꯝꯊꯔꯛꯑꯣ, ꯅꯣꯡ ꯆꯨꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯕꯁꯨ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯅ ꯑꯗꯨꯝ ꯍꯩ ꯑꯗꯣ ꯍꯦꯛꯂꯒ ꯆꯥꯔꯒ ꯂꯩ꯫ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯁꯥꯎꯗꯨꯅ ꯂꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯤꯒꯤ ꯃꯈꯨꯠ ꯃꯥꯟꯕ ꯑꯃꯅ ꯄꯥꯏꯔꯛꯏ꯫ ꯃꯥꯅ ꯌꯦꯡꯊꯣꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛꯅ ꯕꯣꯊꯦ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯃꯥꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯕꯣꯊꯦꯒꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯈꯥ ꯌꯧꯔꯛꯄꯗꯗꯤ ꯑꯇꯩ
ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯣꯊꯦꯅ ꯑꯩ ꯏꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯣꯏꯅ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯈꯪꯅꯤ ꯍꯌꯦꯡꯗꯤ ꯅꯣꯏꯒ ꯑꯃꯠꯇ ꯁꯥꯟꯅꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯆꯨꯊꯔꯛꯂꯦ꯫ ꯃꯥꯅ ꯁꯨꯝ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯥꯅ ꯍꯥꯎ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯕꯣꯊꯦꯗꯣ ꯃꯃꯥꯅ ꯅꯣꯡ ꯆꯨꯔꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯅꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯀꯩꯊꯦꯜꯂꯣꯝꯗꯁꯨ ꯅꯣꯡꯒ ꯀꯟꯅ ꯆꯨꯊꯔꯛꯄ ꯑꯈꯥꯛ ꯑꯔꯥꯎꯒ ꯇꯧꯔꯛꯄꯗꯨꯗ ꯄꯣꯠ ꯌꯣꯟꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯇꯣꯝꯕꯤꯗꯣ ꯃꯆꯥ ꯑꯅꯤꯗꯨꯈꯛ ꯌꯨꯝꯗ ꯂꯩꯍꯧꯕꯗꯨꯗ꯫ ꯇꯣꯝꯕꯤꯅ ꯌꯨꯝ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯟꯕꯗꯣ ꯎꯕꯗ ꯃꯥꯒ ꯄꯣꯠꯐꯝ ꯊꯪꯅꯕꯤ ꯏꯕꯦꯝꯆꯥꯅ ꯏꯆꯦ ꯄꯣꯠ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕꯗꯤ ꯀꯩꯗꯧꯔꯦ? ꯄꯣꯠ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯕꯔꯣ? ꯇꯣꯝꯕꯤꯅ ꯏꯕꯦꯝꯆꯥ ꯂꯣꯏꯗꯦꯗ ꯑꯗꯣ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯕꯅꯦ꯫ ꯏꯕꯦꯝꯆꯥꯅ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯔꯤ ꯏꯆꯦ ꯀꯝꯗꯧꯅ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯣ? ꯅꯣꯡꯁꯦ ꯉꯥꯏꯍꯥꯛ ꯄꯥꯊꯕ ꯉꯥꯏꯔꯒ ꯍꯜꯂꯨ ꯀꯩꯗꯧꯒꯦ ꯏꯆꯦ? ꯏꯕꯦꯝꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡ ꯄꯥꯊꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯗꯨꯁꯨ ꯄꯥꯛ ꯍꯥꯡꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯇꯣꯝꯕꯤꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯁꯨ ꯍꯥꯡꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯇꯣꯝꯕꯤꯗꯣ ꯏꯕꯦꯝꯆꯥ ꯍꯣꯏꯗ ꯆꯠꯂꯒꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯏꯆꯥ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯀꯤꯔꯝꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠꯁꯨ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯗꯣ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯄꯔꯞ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯍꯩꯅꯧ ꯍꯧꯔꯤꯕ ꯃꯐꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯂꯥꯞꯅ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯝꯕ ꯑꯗꯨ ꯁꯠ ꯂꯩꯁꯤꯜꯂꯒ ꯂꯩꯈꯤꯕꯗꯣ ꯎꯏ꯫ ꯏꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩ ꯌꯨꯝ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯁꯨꯝ ꯆꯠꯄꯗ ꯍꯩꯅꯧ ꯍꯧꯕ ꯃꯄꯥꯗꯣ ꯈꯤꯇꯪ ꯂꯥꯟꯊꯣꯔꯛꯄꯗ ꯃꯅꯤꯡꯗꯒꯤ ꯇꯣꯝꯕꯤꯒꯤ ꯃꯃꯤꯡꯗ ꯃꯤꯡꯒꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯤꯡꯒꯧꯔꯛꯄꯗꯨꯗ ꯇꯣꯝꯕꯤꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯈꯨꯝꯂꯝꯃꯤ꯫ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯨ ꯃꯁꯥꯗ ꯈꯪꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯍꯜꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯗꯨꯅ ꯊꯣꯡꯗꯣ ꯐꯖꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯊꯣꯏꯕꯤꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯂꯛꯏ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯏꯃꯥ꯫ ꯇꯣꯝꯕꯤꯅ ꯊꯣꯏꯕꯤ ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯀꯗꯕꯗꯣ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯕꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤꯅꯦꯍꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯑꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯕꯣꯊꯦꯒꯤ ꯌꯨꯝꯗꯅꯤ꯫ ꯕꯣꯊꯦꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯂꯝꯃꯤ꯫ ꯃꯃꯥ ꯔꯥꯅꯤꯅꯁꯨ ꯃꯁꯥ ꯁꯥꯒꯠꯄꯗꯣ ꯅꯥꯟꯊꯣꯛ ꯅꯥꯟꯊꯣꯛꯅ ꯃꯆꯥꯗꯁꯨ ꯆꯩꯔꯤ꯫ ꯅꯣꯡꯂꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯅꯥꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯕꯣꯊꯦꯗꯣ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯑꯩ ꯀꯤꯖꯩ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯀꯤꯖꯩ ꯍꯥꯏꯕꯕꯨ? ꯀꯤꯒꯅꯨꯁꯦ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯕꯣꯊꯦꯗꯣ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥ ꯔꯥꯅꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯇꯥꯔꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯏꯕꯨꯡꯉꯣꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯀꯧꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯏꯕꯣꯝꯆꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯔꯥꯅꯤꯅ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟꯁꯨ ꯌꯥꯝꯅꯁꯨ ꯂꯣꯜꯂꯤ ꯑꯉꯥꯡꯁꯦ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯕꯔꯥ ꯈꯪꯗꯦ꯫ ꯃꯥꯏꯕ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤꯕ? ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣ ꯈꯔ ꯊꯨꯔꯣ꯫ ꯏꯕꯣꯝꯆꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯈꯨꯟꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯀꯦꯁꯨꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯕꯣꯊꯦꯁꯨ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯕꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯃꯌꯥꯝꯗꯨ ꯀꯤꯁꯨ ꯀꯤꯅꯔꯦ꯫
ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯂꯤꯕ ꯏꯕꯣꯝꯆꯥꯁꯨ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯏꯕꯣꯝꯆꯥꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯥꯏꯕꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯀꯧꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ "ꯑꯦ, ꯀꯅꯥ ꯍꯪꯕ ꯏꯕꯨꯡꯉꯣ?" ꯏꯕꯣꯝꯆꯥꯅ "ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯂꯩꯕꯤꯕ꯭ꯔꯣ ꯏꯅꯦ?" "ꯂꯩ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯕꯨꯡꯉꯣ, ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯂꯛꯂꯒ ꯐꯝꯃꯨ, ꯑꯩ ꯅꯣꯏ ꯑꯣꯖꯥꯕꯨ ꯀꯧꯊꯣꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯂꯒ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ? ꯑꯩꯕꯨ ꯍꯪꯕꯗꯤ?" ꯏꯕꯣꯝꯆꯥꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯍꯧ ꯇꯧꯕꯗꯒꯤ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯍꯧꯔꯦ, ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯣꯖꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥꯕꯨ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ." ꯃꯥꯏꯕ ꯑꯗꯨꯅ "ꯑꯣ, ꯌꯦꯡꯁꯤ, ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡ ꯐꯥꯎꯕꯇꯪ ꯆꯪꯂꯨꯈꯤꯒꯦ." ꯏꯕꯣꯝꯆꯥꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯕꯣꯝꯆꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯕꯣꯝꯆꯥꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯕꯣꯊꯦꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯕꯣꯊꯦꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯁꯥꯗꯣ ꯏꯟꯊꯣꯔꯛꯈꯤ꯫ ꯑꯃꯥꯏꯕ ꯀꯦꯁꯣꯅ "ꯑꯦ, ꯅꯣꯏ ꯈꯔ ꯆꯠꯊꯣꯛꯎ, ꯑꯩ ꯑꯉꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯂꯩꯔꯝꯕ ꯈꯔ ꯑꯗꯨꯁꯨ ꯈꯔ ꯆꯠꯊꯣꯛꯅꯩ꯫ ꯕꯣꯊꯦꯅ ꯃꯥꯏꯕ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯕ ꯑꯗꯨ ꯀꯌꯥ ꯍꯩꯕ ꯃꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯥ ꯕꯣꯊꯦꯅ ꯑꯣꯛꯅꯔꯤꯕ ꯂꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕꯅ ꯃꯥꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔꯗꯤ ꯌꯦꯡꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯦ꯫ ꯄꯩꯁꯥꯁꯨ ꯄꯥꯝꯕꯅ ꯈꯔ ꯌꯦꯡꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯐꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ, ꯁꯦꯟ ꯈꯔꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ." ꯑꯃꯥꯏꯕ ꯑꯗꯨꯅ "ꯌꯥꯔꯦꯗ, ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯊꯦꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯣꯛꯅꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯂꯥꯏ ꯈꯣꯏꯔꯝꯂꯦ ꯐꯔꯅꯤ ꯈꯟꯗꯨꯅ ꯕꯣꯊꯦꯕꯨ ꯁꯪꯂꯝꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯊꯦꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯕꯣꯊꯦꯕꯨ ꯀꯧꯔꯛꯈꯤ꯫ ꯕꯣꯊꯦꯁꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯒ "ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ?" "ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯣ ꯕꯣꯊꯦ, ꯊꯣꯛꯂꯛꯑꯣ, ꯉꯁꯥꯏꯁꯨ ꯅꯪꯗꯤ ꯊꯣꯛꯂꯛꯇꯦ." ꯕꯣꯊꯦꯅ "ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ." "ꯃꯄꯥꯟꯗꯒꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯍꯩꯅꯧ ꯍꯦꯛꯎꯁꯦꯕ, ꯊꯣꯛꯂꯛꯑꯣ, ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯉꯥꯏꯍꯧꯔꯕꯅꯦ." ꯕꯣꯊꯦꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯁꯥꯟꯅꯅꯕ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯗꯨꯗ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗꯣ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ, ꯂꯣꯏꯅ ꯇꯨꯝꯅꯈꯤꯕꯒꯤ꯫ ꯕꯣꯊꯦꯁꯨ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯍꯩꯅꯧ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯊꯦꯅ ꯋꯥꯁꯨ ꯉꯥꯡꯏ, ꯑꯗꯨꯕꯨ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯤ, ꯏꯆꯤꯛꯁꯨ ꯆꯤꯛꯏ, ꯑꯍꯤꯡ ꯑꯣꯏꯕꯅ꯫ ꯁꯨꯝ ꯂꯥꯛꯄꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯕꯣꯊꯦꯅ "ꯑꯇꯩꯁꯤꯡꯗꯤ ꯀꯗꯥꯏꯅꯣ? Nangna ꯂꯣꯏꯅ ꯂꯩꯍꯧꯏ ꯍꯥꯏꯗꯥꯏꯅꯦ?" ꯃꯃꯥꯟꯅꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ "ꯃꯣꯏꯗꯣ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯅ ꯂꯣꯏꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯍꯩꯅꯧ ꯍꯦꯛꯂꯒ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯩꯅꯧ ꯈꯔ ꯍꯦꯛꯂꯒ ꯆꯠꯂꯁꯤ." ꯕꯣꯊꯦꯁꯨ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯝꯖꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯎꯗ ꯁꯨꯝ ꯀꯥꯈꯠꯄꯗꯒꯤ ꯃꯇꯣꯟ ꯌꯧꯔꯦ꯫ ꯑꯗꯨꯒ ꯍꯩꯅꯧ ꯁꯨꯝ ꯍꯦꯛꯂꯒ ꯆꯥꯃꯤꯟꯅꯔꯤ꯫
ꯕꯣꯊꯦꯒꯤ ꯃꯃꯥꯟꯅꯕ ꯁꯥꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯣꯊꯦ, ꯑꯩꯈꯣꯏ ꯑꯅꯤ ꯎꯆꯤꯗꯒꯤ ꯆꯣꯡꯊꯔꯒ ꯀꯟꯕꯤ ꯇꯥꯟꯅꯁꯤ, ꯀꯅꯥꯅ ꯍꯦꯟꯅ ꯀꯜꯂꯤ ꯌꯦꯡꯅꯁꯤ꯫ ꯕꯣꯊꯦꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯀꯟꯕꯤ ꯇꯥꯟꯅꯁꯤꯀ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯆꯣꯡꯊꯅꯁꯤ, ꯍꯥꯟꯅ ꯆꯣꯡꯊꯕ ꯍꯥꯟꯕꯗꯨꯅ ꯑꯄꯣꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯍꯩꯅꯧꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯅꯕꯤ꯫ ꯑꯐꯠꯇꯕ ꯊꯋꯥꯏꯅ ꯑꯣꯟꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯗꯤ ꯆꯣꯡꯊꯅꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯁꯣꯝꯗꯁꯨ ꯕꯣꯊꯦꯒꯤ ꯃꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯃꯥꯅ ꯏꯆꯥꯕꯨ ꯄꯨꯈꯤꯅꯨ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯀꯩꯗꯧꯔꯦ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯤ? ꯏꯕꯦꯝꯆꯥꯅ ꯑꯩꯒꯤ ꯃꯪꯗ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯗ ꯑꯩꯗꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯕꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯕꯗ ꯃꯆꯥꯗꯤ ꯇꯨꯝꯂꯝꯗ꯭ꯔꯦ꯫ ꯏꯕꯦꯝꯆꯥꯅ, ꯇꯥꯔꯤꯕꯣ, ꯏꯕꯨꯡ ꯑꯁꯤ ꯇꯨꯝꯂꯝꯗ꯭ꯔꯦꯅꯦ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯍꯤꯡꯁꯤꯗ? ꯃꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯇꯨꯒ ꯃꯆꯥꯅ ꯇꯨꯝꯂꯝꯗ꯭ꯔꯕꯁꯤꯗꯗꯤ ꯏꯕꯦꯝꯆꯥꯗꯣ ꯄꯥꯈꯠꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯅ ꯕꯣꯊꯦꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯣꯊꯦꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅ ꯆꯣꯡꯊꯔꯁꯤ ꯍꯥꯏꯕꯗꯒꯤ ꯕꯣꯊꯦꯗꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯥꯅ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯈꯪꯆꯣꯡ ꯆꯣꯡꯊꯈꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯛ ꯋꯥꯡꯈ꯭ꯔꯕ ꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒꯕꯨ ꯀꯔꯝꯅꯗꯤ ꯍꯤꯡꯒꯅꯤ? ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯇꯝꯗꯣ ꯕꯣꯊꯦꯕꯨ ꯈꯨꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯤ꯫ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯩꯅꯧ ꯍꯧꯔꯤꯕ ꯑꯗꯣꯝꯗꯗꯤ ꯆꯠꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯤꯔꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯅꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛꯇ ꯋꯥꯛꯀꯤꯡ ꯆꯠꯄ ꯑꯍꯟ ꯈꯔꯅ ꯕꯣꯊꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯌꯦꯡꯍꯩꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯆꯣꯟꯅ ꯇꯤꯜꯂꯦ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ꯫ ꯀꯞꯅ ꯂꯥꯎꯅꯕꯅ ꯅꯤꯜꯂꯦ ꯃꯐꯝ ꯑꯗꯨ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯣꯝꯕꯤꯁꯨ ꯌꯥꯎꯏ꯫ ꯃꯥꯁꯨ ꯎꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯃꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯈꯤꯕ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯀꯩꯊꯦꯜ ꯆꯠꯄ ꯐꯥꯎꯕ ꯆꯠꯅꯤꯡꯂꯝꯗꯦ ꯃꯇꯧꯁꯤꯡ ꯑꯗꯣ ꯎꯕꯗ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯊꯣꯡꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯇꯨꯝꯊꯅꯈꯤꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎꯗꯣ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯛꯏ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯀꯧꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯀꯅꯥꯅꯣ? ꯑꯩ ꯀꯧꯔꯤꯗꯣ ꯀꯅꯥꯅꯣ? ꯃꯄꯥꯟꯗꯒꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯑꯩ ꯊꯥꯖꯅꯤ꯫ ꯑꯦ ꯊꯥꯖ, ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯏꯕ? ꯃꯥꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯕꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯊꯥꯖꯅ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅ ꯀꯧꯔꯛꯏꯕ꯫ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯨꯝꯂꯝꯕ ꯇꯣꯝꯕꯤ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯒ, ꯀꯔꯤ, ꯊꯥꯖꯅ ꯀꯧꯔꯛꯏ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ, ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯁꯨꯝ ꯄꯪꯇꯥꯗ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯇꯣꯝꯕꯤꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯦ꯫ ꯃꯆꯥꯁꯤꯡꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯎꯕꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯀꯩꯊꯦꯜꯗꯨꯁꯨ ꯑꯉꯥꯡ ꯑꯃ ꯁꯤꯈꯤꯕꯗꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯁꯣꯟꯅꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯅꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯍꯩꯅꯧ ꯄꯥꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗ ꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯐꯖꯅ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯛꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤꯗꯤ ꯃꯆꯥꯁꯤꯡꯕꯨ ꯀꯔꯝ ꯊꯣꯛꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫
ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯇꯣꯝꯕꯤꯅ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯂꯣꯏꯔꯒ ꯆꯪꯂꯒꯦ ꯇꯧꯔꯤꯉꯩꯗ ꯃꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ "ꯊꯣꯏꯕꯤ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗ? ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯅꯤꯡꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ?" ꯑꯉꯥꯡ ꯑꯗꯨꯅ "ꯏꯃꯥ, ꯏꯆꯦꯗꯣ ꯑꯥꯗ ꯂꯩꯍꯧꯏ, ꯃꯈꯣꯡꯗꯣ ꯁꯣꯛꯇꯨꯅ ꯑꯗꯨꯒꯤ ꯏꯃꯥ ꯀꯧꯕ ꯂꯥꯛꯂꯤꯅꯦ." ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯥꯈꯠꯄꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯑꯉꯥꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯡꯂꯦꯟꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯑꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ "ꯇꯣꯝꯕꯤꯅ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ?" ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯋꯥꯒ ꯉꯥꯡꯗꯦ꯫ ꯃꯥꯅ ꯃꯃꯥꯡ ꯊꯪꯂꯒ ꯇꯣꯝꯕꯤꯕꯨ ꯀꯔꯣꯝꯗꯅꯣ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯤ꯫ ꯇꯣꯝꯕꯤꯅ "ꯊꯣꯏꯕꯤ, ꯀꯗꯥꯏꯗꯅꯣ ꯅꯆꯦ ꯂꯩꯍꯧꯏ ꯍꯥꯏꯕꯕꯣ?" ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯕꯒ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯊꯣꯏꯕꯤꯗꯣ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗꯣ ꯎꯔꯨꯕꯗ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯂꯝꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝꯗꯨꯗꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯃꯥꯏꯗꯣ ꯁꯤꯠ ꯅꯥꯜꯂꯒ ꯃꯆꯤꯟ ꯈꯛꯇꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯇꯣꯝꯕꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯝꯕꯤ ꯑꯃꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯗꯨꯗꯤ ꯌꯨꯝ ꯇꯥꯗ꯭ꯔꯕ ꯂꯧꯕꯨꯛ ꯂꯣꯝꯗꯅꯤ ꯂꯥꯛꯂꯤꯕꯗꯣ, ꯑꯗꯨꯅ ꯃꯥ ꯆꯦꯟꯐꯝꯁꯨ ꯈꯪꯗꯦ꯫ ꯃꯥꯒꯤ ꯇꯨꯡꯗꯁꯨ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯊꯋꯥꯏ ꯑꯗꯨ꯫ ꯇꯣꯝꯕꯤ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ, ꯊꯋꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯇꯨꯡꯗꯒꯤ ꯇꯣꯝꯕꯤꯒꯤ ꯃꯈꯣꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯅꯤꯕꯨ ꯎꯔꯝꯂꯒ ꯇꯣꯝꯕꯤꯁꯨ ꯅꯨꯡꯁꯤꯍꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯁꯨ ꯃꯆꯥ ꯑꯅꯤꯅ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ, ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯌꯨꯝꯁꯨ ꯂꯟꯅ ꯂꯟꯅ ꯇꯥꯕꯅ ꯃꯣꯏꯅ ꯃꯃꯥꯕꯨ ꯀꯧꯔꯤꯕ ꯑꯗꯨ ꯀꯅꯥꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯂꯥꯡꯂꯦꯟꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯂꯒ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯅꯕ ꯇꯧꯔꯦ꯫ ꯃꯃꯥ ꯑꯗꯣ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗ "ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ" ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯊꯣꯏꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯗꯤ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ "ꯏꯃꯥ, ꯏꯃꯥ, ꯅꯪ ꯂꯥꯛꯑꯕꯣ ꯏꯃꯥ?" ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯂꯨꯏ꯫ ꯊꯣꯏꯕꯤꯅ ꯈꯨꯝꯕꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯅ "ꯏꯃꯥ ꯍꯜꯂꯛꯂꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎ." ꯂꯥꯡꯂꯦꯟꯅ "ꯍꯣꯏ ꯏꯃꯥ, ꯍꯥꯡꯗꯣꯛꯀꯦ" ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯃꯃꯥ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦ? ꯆꯥꯛꯁꯨ ꯆꯥꯗꯦ ꯏꯃꯥ ꯑꯩꯈꯣꯏꯗꯤ." ꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ "ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯀꯔꯤꯅꯣ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ." ꯊꯣꯏꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯒ "ꯏꯃꯥ, ꯏꯃꯥ, ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯦ, ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ ꯏꯃꯥ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯍꯔꯥꯎꯖꯔꯤ, ꯃꯃꯥ ꯍꯜꯂꯛꯂꯦ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯒ ꯂꯥꯡꯂꯦꯟꯅ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯒꯤ ꯁꯛꯇꯝꯗꯣ ꯃꯃꯥ ꯃꯥꯟꯗꯕꯤꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯎꯔꯛꯂꯦ꯫ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯁꯤꯡꯕꯤ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯃꯥꯅ ꯊꯥꯏꯅ ꯍꯥꯏꯈꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯝ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯔꯒ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯥ ꯀꯤꯗꯕ ꯁꯥꯗꯨꯅ ꯀꯧꯔꯛꯏ, "ꯏꯃꯥ, ꯏꯃꯥ." ꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ "ꯀꯩꯗꯧꯔꯦ?" "ꯏꯃꯥ, ꯑꯩ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯦ, ꯑꯃꯨꯛꯇ ꯊꯣꯛꯂꯨꯒꯦ." ꯊꯋꯥꯏ ꯑꯗꯨꯅ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯧꯔꯣꯀꯣ." ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯃꯟꯕꯗꯨꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯃꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ "ꯍꯣꯏ, ꯌꯥꯝ ꯀꯨꯏꯔꯛꯀꯅꯨ, ꯁꯠ ꯆꯪꯂꯛꯎ" ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯈꯟꯗꯨꯅ
ꯀꯣꯟꯗꯨꯅ ꯍꯤꯞꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯊꯣꯏꯕꯤꯒ ꯊꯣꯛꯎꯒꯦ, ꯃꯥꯁꯨ ꯉꯁꯥꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯣ ꯁꯥꯎꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯣꯏ ꯍꯣꯏ ꯐꯠ ꯆꯪꯂꯛꯎꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯝꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ꯫ ꯌꯨꯝꯌꯥꯏꯗ ꯊꯥꯜꯂꯤꯕ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩ ꯑꯗꯣ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕꯤꯕꯨ ꯄꯝꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯋꯥꯏ ꯑꯣꯟꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯔꯥꯏꯕꯛ ꯂꯩꯕꯅ ꯃꯣꯏꯒꯤ ꯌꯨꯝ ꯈꯔ ꯅꯛꯅꯕ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯣ ꯆꯥꯛꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯍꯜꯂꯛꯍꯧꯗꯦ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯊꯦꯝꯕꯤꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯁꯨ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕꯗꯗꯤ ꯇꯣꯝꯕꯤꯗꯣ ꯍꯩꯅꯧ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯅ ꯃꯥꯅ ꯏꯟꯈꯤꯕ ꯐꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯥꯒꯤ ꯃꯤꯁꯤꯗꯣ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯈꯟꯕꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯁꯤ, ꯃꯇꯨꯡꯗ ꯀꯅꯥꯗ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯟꯗꯨꯒꯤ ꯑꯃꯥꯏꯕ ꯀꯦꯁꯣꯕꯨ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯀꯧꯔꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯦꯁꯣꯅ ꯃꯁꯤꯗꯤ ꯃꯥꯅ ꯉꯝꯂꯣꯏ, ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯇꯨꯅ ꯀꯧꯍꯜꯂꯨꯔꯒ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯄꯨꯖꯥ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯟꯊꯠꯍꯟꯈꯤꯕꯗꯒꯤ ꯈꯨꯟ ꯑꯗꯣ ꯃꯇꯨꯡꯗꯒꯤꯗꯤ ꯑꯁꯤ ꯑꯅꯥ ꯀꯩꯁꯨ ꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤꯒꯁꯨ ꯈꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫